mine irrigation di use honorable Oinam Sir Radhakishwore ga chatmina duna mathang tang yengjare koi ahambada hoji kenogi kuzairo pham chara yengjare yam tuna koi CM gi honorable CM gi instruction di makhada yam tuna thaba horni keno rabi crops ki nangnaba gi tamata kana taw hojik nangnaba kana keno tawjari duga koina hojik leiriba mafamjina thongaurok mafamdani khoijuman masina koina district irrigation plan da hapchagre koina sanction lawnaba dangta center dagi koi thajagre madu lakpaga koi si mafamje hojanaba keno tawjari akoi honorable CM gi instruction gi makha da koina kada ne MI ne agri ne mayam coordination tawraga yamna akanba keno instruction gi makhada akoi kanna hojik pothok hengatnabagi damakta labuk lamang hangdana lei myam je kanna hengatnabai damakta akoi kanna hotna jari department myam ada haji haibigriba dumaina akoi combined team department marina saba agriculture department horticulture MI kada akoi department mari si punjalaga rabi campaign si successful oinaba rabi and pre kharif su yauna masi akoi CM gi instruction gi matugina akoi local farmers na honorable MLA na motivate tawbiraga akoi hoji thabak si immediately paikapa yaba identify tawjare akoi tawribudu khuzai rok sida akoi immediately irengmom kaino gi lofam singda akoi immediately thabak se paikhalagadi aduga hoji akoi na leijariba khuzai rok sina tang long term plan oina next khuzuman kwaksi paisina next year dagi hoji DIP sing approve tawduna leirabani madu hek loibaga akoi adusu akoi na paikhallaga productivity se khara henganaba akoi kona jagani kasi se akoi Manipur Sarkar gi honorable chief minister N Biren Singha mahaki poptak mahaki suggestion makhada akoi department mari maruina agriculture horticulture MI kada amadi ehak amadi farmers apam sigi akoi Oinam Kendra gi December district ki apam jaga sing sida akoi lakchabani masigi pandamdi akoi hojik ahan bagi low lokraba phau lokraba matung da akoi hanga thamaiba labuk sing maruina especially aduga irrigation system leiba haibadi ising leiba ising phangba mafam sing maruina chahi chupa inkol koibe aba double triple cropping to ba aba jaga sing se identify tok tho e haraga akoi labuk sing se hanga thamdaba loumee sing sina chahi chupa thabak suraga akoi income mase 2020 da yabugi prime minister Modi ji na target toriba 2020 da double income farmers sing langana bugi same akoi Manipur Sarkar na honajari Manipur Sarkar na honariba scheme makhada hariba mission sigi makhada akoi Oinam Kendra da khujairok haiba mafam asida akoi hauji rabi gi chaliba hauji akoi gi winters akoi gi season sigi su thok paikatpa horagani asida farmers si koi kaino thongthak awang lekai haiba yamdrabada hectare chamagi mathakta leiba jaga ama amadi irengbam maning lekai haiba yamdrabada hectare chamagi mathakta leiba jaga mafam ani simak hauji akoi rabi campaign che aduga pre kharif campaign che si hauji koi start tawjare masle department sing yam thawa yauna honabi dana koi mafam yengal loijare identify tawre thaba hongna ready de lere smile to dana koi honorable chief minister na khanjariba Manipur da ekoi leiriba praja puna bakse thabak suraga nomlaga ekoi gi chathok si double triple lahlaga ekoi masida more sufficient oiba henna chathok pothok se ekoi gi darkar lebi si ekoi sufficient oina ekoi gi chab thok kona na Manipur na pothok chaba haiba pandam dani masida ina ekoi gi Manipur Sarkar gi amadi pandam sigi praja singna appeal tawjaning base ekoi praja singna su hujikti government sina paikat li scheme singa se khangbi loina na government na paikat base praja gi government Bazana Tawa Habsang Yauna, Maki responsibility, Ekoi, Egis from Sida, Matikana, we come to me the Harakan, the Takali Basin, government, the Takira, government, Ekoi, Joseph, Sinjeri was said, Masida Takali, we get tractor, power tiller, Masako against Togani, Luena, Masida Takali, but Sitsi, Mr. Murumarang Singh. Ekoi gamena koi pirakani loinana gamena piriba murumarang sing ase harvest matam dasu koi gamena leiraga masida sendong henna farmer sing da piraga koi lamdam ase chaokhatpa tangdulai ta leiba koi santi leiba adugumba lamdam ma oinana bani maram sina praja sing su thawai yobiro department gi de koi akan ba mong da koi
department se koi ahing tumdana mafam sida laksagani aduga yengjagani praja singa toriba thabak singsida awar papuna mo koi mateng pangjagani loina na ayat local MLA amo oina su ayat matam puna mukta praja gi loina na praja gi samin daraga thabak sin tojagani hay mesiki tanja slosalaga ayat haijeri